Hello. Good evening, ladies and gentlemen. Singjamei 360 mi tabi pun putaran do ocheri do mi tabi si MSFDS ta hoji ba pantu chari ba do ba Mamigi Lairembi 2 ki previous show ki red carpet event ta 360 Singjamei 360 mi tabi pun ko karna tarang do ocheri. Once again, welcome everyone, both on live and on this venue of MSFDS on this premiere show. Red carpet ki khudong jab se lawzeraga class crew singa interact with the jab so logi ne sita Definitely every basic red carpet song the situation ki na haki matung da film sida achoba hawdang lawi ba achoba role lawi ba cast crew among tan the direct ek way na Singjamei 360 ki khuthang da hai ba cast crew singu ke unazeraga apoi ki oiba wakal hai ba what are they thinking about the movie, what is their expectation, and then what would be the response from the people having a movie? Film segi director Soibam Soraisam ki ngaki batu da goi unaba phambagi tanjadu lawjagi aduga producer Khumukxham and the story and screenplay da binde chitham gi dugumba yamna phajaba mayek asibumba stage da as a film adaptation hai butai batopasi Mamigi Lairembi want the Surjakanga response. And we are expecting the same or even more than Mamigi Lairembi want again. Mamigi Lairembi to the head and yam see crops and pull over him. Can you have ziki? Has a woman by the head territory. Mane actually mane tamo sai first show. Hai betaye. Ahan lot ki bas show shishu meeting ka China nam dana. Tinamgi. Kaya ko tam da. Ado tamo direction PPD ba amadi tongan bafun se thogam lobby ba kaya amadi thogam se sumati chao hai. Aduga Mamigi Lairembi hai bas simakshu YouTube ki thang lai thina wari oina maya tan narrate toraga aduma lanthok ki ba amadi fan following se anga ko phang lai ki ba adu sa ba mane tamo masigi wari phun narrate to bi ba monologist Pelubi ay kung yam chako ba kung bardo na mas library na Exactly. Nasi siguro kagi previous show na may na tamsari ko kagi no kagi formal function da Zoom si habi da monolith masamat si ko na mabuka talaga kay kung na doon yung bata jam si so na ko yauzeri hai batani and then Govt na Zoom ta me chito bigi ko ni si hek mamang da ko show ka tamsari from 1 PM da ke da so kagi full house. The response is going to and we are expecting the same thing in the evening. Really, prepare your formal function now with the 5 PM shows the zoo. I took up full house. We're going to have a I'm expecting that this show will go on for a couple of days after Nasidi Matudas. We're going to show us hi we really have a secret of again, I was just checking the song, the title song of the movie, and then, I mean, it had only crossed 4 million crossed over the viewer had that crossed over. They say, we say so obviously Puswara and says on top of that, AJ Westani voice was on the game now. Say what I saw the way Saying Lairembi hai bidme tamo title seekers to aduga film sidai ko jo haliba visual se saying maki masi chapcha mo gundo mo put prakhale aduga ai china lekha banai mo gidam talawri mo household is oida no oirani masan ning ba kai ra da hai base apai gi ngasi adu ning khana ba dai video hai ja ni ngasi amai hamjit hai batare continuously remaining amaga loine na kamse aduma screen tawzagani MSFDS itself adu auditorium sina tawzagani aduga houses su yam excited oi ba amon thana class inclusive yoshna ke mapon sida mayam su soidana uba pagiragani tamo tridi tinta batang hai batare without further ado interact to be fantastic mogami
very interesting. We passing through from study of Super Holiday and among the Makoiga. We have so high that I have a Sabi and I log in the evening. Adu Aida, as a young film production in Batam, right? But I mean, my life is too sick that they have a car. I see the car. Any response, personal, no big, but to go. But this film was also produced under the same banner, Young Film Production, and then so some night Mamigi Lairembi to sit down with the casting crew, one way the crew say, Atobato Payam, the popular about in the film production the casting crew. Definitely we are expecting the same thing. I Mamigi Lairembi to the sort of spectacular way unique way the enthralling way of the Mamang putting some of the movie having Hazaba, Hamzari, and Chawapa, James, we know that James Psycho is there, definitely beginning of is there. Apart from that, we also have Sanjuli Mamang Ratna Petrinu and also Janish Nachimba. Young number films that over the Bali casting Yawi. On top of that, we also have Loya, Ratan, Madhubala, Gita, Sajita, Siamchan, Alina, Elisha, Lita, Roslyn. Yeah, but the most Koran is definitely James Psycho and obviously Ajumane Young Film Production gi banner makada house thoine hena mayam na pamnari ba blockbuster film khuding mak se ayamani Young Film Production gi banner makada puthom sing adubak mayam na pamna yengnari aigi miss nushibidagi hauraga tongan ba duga ngasi mayam da kudol tamgadori ba Mamigi Lairembi 2 masigi mamang da su Mamigi Lairembi 1 su mayam da mamang chahida mak doltre aduga yam nungai ba exciting oi ba pau makhagna hauzik maksu Young Film Production gi banner makhada tongan ba film kaya makhagsu ningol chakau bagi mangoi na utna ba mayam da kudol tamna ba pumna mak thaurang loire hanasu tajai masi mayam da kudol tamgadawriba film sing ase soidana maki nungai gani adumak ngasi magtiliba miyam ase gumtingani haibesu thamjage loinana film asida achauba thogai lawbi khiba madi film asida act tawbi khiba actor singa aikoi interact tawbagi tanja dusu lawjage mafam sida ay ambanadi yaushilakle mayam aduna aikoi tamoga punna interact tawbagi tanjado lauzage tamo hanba sidi mayam dasu kitang langtak na ba maga loina halaga kausin janabagi tanjado muglongina si tamo please okay well we are still looking for the kahitari cast but aina thamjaning si chakauba mamangda chakauba nangnana ba haitare Young Film Production gi makada another two very important yamna maruiba film aniyamaga pipeline the lady chakauba gi mamang masi puthokani haibagi thajaba thamire Lokrakpam Ningol definitely it's going to be a very good movie. Amna miyamna pamna badu movie mo oigen in khali hairiba Lokrakpam Ningol hairiba movie sisu Young Film Production ki makha da produce to badu gumba film mane adu gi su mathakta sir gi madam Thirusi hairiba film mani Lokrakpam Ningol amadi sir gi madam Thirusi hairiba film mani si music pipeline da they will be released just before the Ningol Chakoba gi Ningol singi achauba khodol oigadori hai tar Lokon Ningol amadi kois Sergey Madam Thirusi haiba film manisi banner sigi makada production da lairaba Chakobui mamang na miyam da kudol tamgaduri baduba movie ani amani aduga pipeline the upcoming haiba banner sigi makada Young Film Production gi makada paikat liva film sing khara mangjam no na haiba tare Singjamei 360 mi tabi sing ta koina thamjari bisi ai se ai gira haiba film masu yam kanna production gi face lady mahu pubi nungshi Lairembi amadi sana tampha haiba chingba sigumba film sing asi banner sigi makada puthok dana bagi ready dani lady se
last year we have seen the spectacular response from the movie lovers from the state. Kanagi damakta Mamigi Lairembi 1 gi damakta koi madugi response yam phajana uba phangki. Ai camera se som tang koi laiba koi gi cinegoers samtang osin busy. Look at that crowd, and then believe me, half of the people are already inside the theater. Already manung the changar ga laikhrabani. Aduga mapan da su hojik chingna chana ngamdana hoji lady, and then sigi mamang da su show ma koi uchagi matam da su full house. Full house ni haiba tare. Ticket online da phangani natragana mafam se laga lobiyung phayeng tawge hangchit tawge haina ngai biranu haiba tare. Masi ticket phangong da bagi sai gauri ju thabi ge do laaga ningam dana hangi su yawra ju khangpo te habni. In case ngasi ke gumba phangong bi da taraga su 2 more days we'll be screening the movie here at MSFDS. Definitely aduna don't wait. Just go ahead and book your ticket online. Loksala thabi horo nanto kiduk sarupudi taxi solo kiduk sarupudi ticket loksalaga duminini ngasi nangoto su kap kador su sungsoi soina yengbiu haibase thamjage achuma magni chaida haiga dobugi sarupudi tasengna maki matam lairi ngaida ticket book tausan biraga hayeng hangchit so dumang matam lairi aduna mayam na film asi yengbagi khudong chaba dusu lobi hau loinana mayam da Kudol tamnana bagi damakta thaurang tauraga lairiba film ani khak lokrakpam ningol sergi madam thirusi hairiba sishu tasengna makki mayamna dumak wari dagi taba matam yam pamna khiba dugumba aikhoigi mayamda thoidok hendongna mase film oina ulakpa matam su tasengna makki masi yamna adumak mayamna hena thoidokna nungai gadra yengbada mitki kumai oibada pen boi gadra haibagi achiet pathajabasu thamjari loinana ngasi thoidokna cast and crew lengshin birakle mafam sidasu yaushilakle aduna mayamna thoidokna ngainari bang sai tamona so haibi khiba film masigi man koi protagonist oina saktam langbi khiba James Saikhom aduga Bizu Ningombam su yaushilakle aduna mayam thinda badawdana matamsi tanjasi lauminasi aduga Tanjasi maksu laudringai gi mangoi na ngasi mak mayam do ujjaga dauriba Mamigi Lairembi 2 aduga mamang do utkiba Mamigi Lairembi 1 nungshibaini nungshimanbaini adagidi akoi gi sargi aigi miss nungshibi haibana chingba film kaya sisu film masigi director thoiba soibamna direction pb ba film ngaktani aduga makhata abada mayam da ujjaga dauriba film sisu director masa thoiba soibamna direction pb ba adu film nakte haine laujage aduga ngasi tinbiriba mayamsu Singjamei 360 live tagi hojik mag aikoi gi thauram asibu yengbiriba miyoi khuding maksu yenghanbagi tanja do muk laujage mayam yaragadi camera se ngasi tilliba crowd sida haiba tare masida su khitang aikoi viewers sing da yenghanbagi tanja do laujari channel Okay, hi viewers of Kwakatil 360. You're watching live from MSFDS Tegini. I was going to say MSFDS ta. Was it mak chathari ba Mamigi Lairembi.
ꯆꯥꯛ ꯆꯪꯅꯅꯕꯒꯤ ꯉꯥꯏꯔꯒ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯕ ꯃꯨꯚꯤ ꯂꯚꯔꯁꯤꯡꯅꯤ ꯃꯃꯤꯒꯤ ꯂꯥꯏꯔꯦꯝꯕꯤ 2 ꯃꯤꯌꯦꯡ ꯇꯥꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯄ ꯑꯗꯨꯒꯨꯝꯕ ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯆꯥꯁꯤꯡꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯒꯤ ꯃꯊꯛꯇꯁꯨ ꯑꯩꯈꯣꯏ ꯍꯣꯜ ꯃꯅꯨꯡꯗ ꯑꯣꯜꯔꯦꯗꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯆꯪꯉꯒ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯃꯄꯥꯟꯗꯁꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯉꯥꯏꯔꯤꯁꯤꯅꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤꯁꯤ ꯑꯩꯈꯣꯏꯗ ꯎꯠꯂꯛꯇꯕꯒꯤꯅꯤ ꯎꯠꯁꯜꯂꯁꯨ ꯂꯥꯛꯑꯦ ꯀꯨꯏꯅ ꯆꯪꯅꯦꯕ ꯃꯣꯏ ꯃꯥꯅ ꯁꯥꯏꯟ ꯄꯤꯔꯛꯀꯦ Tamo dudi amamamta oina kausillaga mayamda saktak jaba amadi wari watai shabai tanjado lauminarse yes ahan ngasi Singjamei 360 live asibu midyeng tabiriba khudingmak amadi mafam asida hauzik mak tinbiriba mayamgi mafamda kausinjage mayamna thoidok hendokna YouTube ki kuthangdagi thoine hena khangbiraba mishakamani adugi matik fan following thoine hena aikoina chingnaba leitarba haiba tare tamo kausinjari miyamgi damak taton bu red carpet ngasigi thauramasigi red carpet premiere show of Mamigi Lairembi 2 da taramnok minashi a big hand for taton Welcome to the show, Taramnok Sheri Dadon. So, may I election biro? Singjamei 360 da ko live ni. Kari phaubi Mamigi Lairembi 2 hairak pada hair Maming se tak lo palak pada as a cast mo ina. Kari phaura ke jada tam se tak. Hello. An wakta da ko ki Singjamei 360 ki live biriba me apuna boy kono khormjari adagi Mamigi Lairembi season 2 hairak pasida ai अहमद याम येनिंगबदी फावरे हाइदि आइना तौगिबा एक्टिंग जिंगदो हाइदि सीजन 1 ददि दुम आइना याम वाना तौजगिबा एक्टिंग जिंगदो म्यामना दुम नोकपीगिबा यामना आइना पुरिजे मेन ओइना कॉमेडी कैरेक्टर नेबको अदा हाइदि आइना एक्टिंग मा वा मंगांगबदा म्यामना पे नोकपीबा याम नोंगाय नुंसिबिबा अदुदो सीजन 2 सिदाजु म्यामना नोकपीगद्रा आइबु हाइदि आइना तौरि एक्टिंग दो ममांग दुदगी ताब्रा नत्रगना हेनब्रा हाइदो अदु येनिंगबदी याम फावे हाइदे aduga mo khangjaning base khoi gi hojik ngasi tinbiri ba crowd sa haiba tare yengba matam da di khoi ngasai ujaba first show utki base pung amada gi haiba tare sida su ado ki mating ni se chingna chaina ngam dana tilamme hojik so do bag lep tana lakpiri haiba tare ado crowd sing se uba matam da di ngasai ishana khangba ngamde kamaina tawgani film sibu release tawraga kaina langtak na bam su lairi bane ado ngasi crowd se uba matam dam pham sila aka da di kai kari karamba wa khalon phawi हाइदि ngasi numise dum nungai ba na pik thalai tare haidi ai yaw film amaju kino kapane na ko adagi crowd se mayam eduki mating asai pung ama makhai dam ju kape adu ji mi tangkhai ma manung jangra bane adu ji tangkhai ma mapan da leiri hoji akoi re kape satpagi ko ada haidi lairmiba mayam jina haidi mamang da ngasai ahan ba pha so yengi ba kangku duna aingon da thum thengna matam da phajai no kan tai kholi adu ba hai mayam ji yawe adagi ji leiriba mayam jina mo ta ton nang na mo kamdok dino kana mayam hange ba ko adagi sida leiriba mayam ji ju dum khangde yam ngasi di yam harau hai dare ngasi ki numit se hoi aikoida shu adugi yamna nungai ba langtak na basu loina raga lakcheki film asi su yengba phangadaure khanbada yam harau raga lakhi aduna taton shu film ase ngasi release tawriba premiere tawriba asida punna yengminaraga film asi dagi thoidok hendokna nungai ba mahaudo aikoi su laujage and as a cast of Mamigi Lairembi 2 soidana maki film asida achauba role amadi film asida adongi dedication soidana uba phangani haiba wafam se thamjabaga taton mamuka hanna thagachari thank you adu ma'am na yam nung sibidona film jibu support tawbiyo haina ai gi site gi haijage thank you once again
mayam mathang aikoi laktuna mafam sida yaushinduna laibire aduga ngasigi aikoi premier utliba Mamigi Lairembi 2 gi producer amadi costume gi thodang su lobi haina adumna thambirai ngasi film asigi achauba thoga yabiriba producer amadi costume thoga yobiriba abgida ibani puna law 1 2 3 Nauba Kuman election Nauba Kuman 316 meng tabi puna mak election directly red carpet ta hojik se koina meng taba phangjari basi film asigi producer Nauba Kuman ne wa masana su costume design to bibini Nauba a big response ne koina uba phangi base koina thaja badu ge hena wang hai batari me am se chingna china mangam dana lai hai tare first response film se release to dore hena khan bada kari pukning da kari power ke have sabta kan han mamakta lakwi ba puna moku ko no na khrum jari ai film se release to rani to da Mike se kitang jangjan se kai gi no haiba matam da ko ngasi tin biri ba ma di live yeng biri ba sing se naw bagi khonjal se khaurang bana ngasai dei ngai ngari bane baduna ta draga di mokoi da su nungai ta ba lai gani aduna kitang Mike se nang silaga haibi se ngasi film release to bo je ai gona yamna harawa da yam pakat ba di yam pue haiba de hojik su ngare ai ngasai da gi keno artist yok salak ta ba gi awa de engoda nuai ta ba di mem phawe adu lakwi ba mem se uraga ai pen thoi ha da hoi ado nauba costume gi thodang su nauba na domag lobi hai na ta je ado masigi matang si kamai na lak bano khoi da su producer adu ka costume su pai le me se khoi da khangning ba mayam ma kha pogle hai ba tare masi matang su kitang hai bio film isai angang gi di yam pame adugu mi amagi director amagi makhada aina thabak kaya ama tawrasu isana ningba thungaktaba producer dugi apamba director dugi apamba haiba amju laibanina dress ya aina seningiba poje setba phangaktaba haibdi kai haidi chanaba haiba lakpani adai wari je ai film ji yamju pamjabanina dum silambe je changage na khalaga film je khanba ba khalaga Mamigi Lairembi je khalle Mamigi Lairembi khanba je yamna ju waiba wai haibadi jebindi da hajau matamda mana wari da laigiba thajabado film moina olakpa matamda phajaroidra de yoga gamoidra haibai thajabado khar wa pe piu yade ai anira humlak chatle ai che piu du tawiu phajana haire maje akomda hoi haire ai haraman gina numise numisida dum haire ai sai semani na aduga ai ngasi sai sembi ba dadip je monda ai hana surje pakhala le sai je seme ko aduga aina costume ju ocean adai producer ocean be maram na kaino je maitai yong de saw phi je ai yam pam je ba hoi season 1 da di yong gi phi je yam set ki de adu season 2 lai ba je di nupi amana mau amana set pa ya ba gi phi je ai adu da khut tha je na taw je ba na si dang thau ge ai nauba thaga chari aduga nauba na ngasai pukning da lai ki ba chingnaba makhak lai ki ba do madumak ti oithoktra bra haina thajai nauba do film si makshu tasengna ngasi uriba aikoina film si yengba lakpiriba haiba tare mayam se uraga tasengna film se mai pakpagi lambi rom da oina changsile haiba se thamjage thagachari nauba bo mohana mayam puna moksu ai konor kurumjari thank you Right, so ladies and gentlemen, namuk tang hana goina being don meng tabiri basi MSFDS ta hujik chathariba Mamigi Lairembi 2 gi premiere show ge red carpet ni mathang koina unazaga dori basi film asigi lead kana unaziga actress or actor, what do you think? Jamam na ba mo bu pawre ta mo taseng na maki punna ekta kauksin bana phagadora haibagi ani bak amukta punna kauksin jage please ladies and gentlemen welcome the lead actor and actress of Mamigi Lairembi 2, James Saikom and Biju Ningomang. Mayam dagi ahaw makhubaga matang sunizari. Film sige maroi basaktam langlibi ani habatare James Saikom abadi Biju Ningomang. And what we can see is, yes, Biju Ningomam is with her life partner. You see that? And actually, she looks so gorgeous, Tamo.
Hindi. Kanana po nga rin dagi Chebizu giminokta. Definitely. Singjamei 360 may tabi po nung magsususoy sa nung kichata matang bijugi nga sige kung ba sa sige kamay tawin siya tag track lang na kamenda ibira mo hayo dun. Da James Chebizu khaktang oiramdre. Da James kisu soon to be. Punna adumag lengbiragi. Congratulations hay tare. Mani punna congratulations. Ado Chebizu mamang da Mamigi Lairembi 1 mayam na duki matik pam na ki haiba tare ado ngasi shu ai koina mafam se yorokpa matamda ado ki matik mayam se chikna chaina ngam da gai tilamme ado Chebizu gi oina Mamigi Lairembi 1 doi khroba matung 2 sedi kamaina expect toge aduga realities na kamaina tawre isigi matang se hana kitang khangjagi expectation gi hai matang da hai tar dikwa khangdi kama hai no babok myam na hai tar gi ro myam sina nusibi dana season 1 bodi mai pa khra isa batare ko tu sisu myam gi expect to yam phajaram gani yam nuai ni na loi expect to nei ba ai ek to ri ba isa mo su hai di isana kum ek to film mas da phajani ni dana phajani na su khalle ai gi expectation da duga mayam su film se ngasi karam mahau phangge hai ba season 2 se yeng biraga Mamigi Lairembi 2 hai ba se mayam gi keno dagi support dagi success oi bo oirasu amasu film sem he na mai pa ko oirasu hai ba se thanjaki achumane Chebizu na haibi bagum na film se ta seng bai di mai pa ko rom do ina jangsil le highway re ngasi gi crowd se uragadi tamo gi shu site gi haiba tare Chebizu da khangning ba kaya ma leiram gani thajai tamo gi shu afa madi dang thambiyo Ay masi Rosan ne kitang lakna sa khani. Right, see mayam su choi chana magi maroi na Singjamei 360 gi mieng tabi busum su soi de mi khangni am kane ba biju gi beauty gi secret se kari no hai se tang thabi kari gi no kari de bugi no so pajar ga dum lairi se kari gi no Singjamei 360 gi damakta khangdi beauty secret ai da dan nu sibi bagi oram no male ai na khanda beauty kai na habiri se ta seng na khangde kai haido no mayam na nu sibi bai bizu kai na ga khangbi da na kwa ngasi mayam gi seba to ngam jari sini aduga beauty hai ba du di ai isana kai no kamai na khangde kama hai da no ai da dan nu sibi bai yeng bi ba miyam gi mi yeng da lai re hai tare from da thank you so much all the best hai ba si thamjage aduga James ka mung khoi ngatang wari batai sabi tanja log se ge yam nungayam doi ma le da James akhoi dagi he ngasi la iba viewers biam se haiba tare ado ningba kai ningai ni amarom da su ningba kai ningai ni haiba gi artha su dum da James understand to wiram gane ba adu bu kai di upai lei adu upai lei ta seng na ga di thamoi de ma tangi oi ba mane chumane ado da James Mamigi Lairembi 2 se sida koi gi one su ukre mayam da kudol tam kre ado masida da James laure iba character se haiba tare atopa sing da gi kitang tonga le haiba tare aduna masi character se da James da haiba di masi pirak pa matam da and then choose to ki ba matam da like da James kai feel to ki and then film se amuk mayam da ba phanga kan da di masi kamai na to ki sigi matang kitang haibio film sigi matang da hai ga de ngon da character se lak pa matam da ko aingon da aigi sak siga hai tare daina urak pa da James bai kitang nak san se if viewers sing sina da James ki khon ta dragadi akhoi da horen waro ba masula kane ba khorang na ngai nari ba mayam dina character sigi matung ina di ngon da lak ko de ko kai hai ni yamna ai se lem na mayam su hai du ki lem dum lei bi to lem ki lem de ta su ngok sen dai character du ki matung ina moina su aina to pa character portrait to matam da su moina pambi bagi character yaw ki ba pot ki ba adu kum mayam tuna si character seng on pibirak pani bai da James film simak shu nungaina midiang tamina si aduga da James ki film sida portray to ki ba character simak ki magun du su chap chana yaw bra haina khanje khoina so da James thinta batau dana makata na film se yeng minana bagi tanja su luxury da James patung tarak badashu all the best aduga amuka hanna thagachari thank you all the best both of you okay abai lemari ba casting crew matang kauksin jage kongle ketang tuna atkoina kauksin jari ba casting crew sin election birakani kasagi loya ratan modubala Gita Sajita Syamchan Alina Alicia Linda Rosaline Teva
koi ta tong di kok sinja kring sai. Apart from that, we also have Sanjuna Likmabam, Ratna Ketrimayum, Panthoi Chanam, Prerna Rakesh Usha. Pena haizariba mafam sida already election laga leiraba film asigi casting red carpet ta mutang election biraklaga mayamda saktak biram nananabagi aduga Singjamei 360 gi viewers sing dasu koi casting se mutang photo tamjage mayamda uhanjabagi tanjaro laujage. So please hairiba koina kaujakriba cast and crew sing red carpet ta mutang lengbirak welcome once again Elena Ratna Ketrimayum, heartthrob of every boys, I think. Welcome please Ratna. Mathanda Sanjuna Likmabam. Mathanda Panthoi Chanam. Please welcome another very important cast of the movie, Panthoi Chanam. Lengsen Birakse atopa lemhoriba koi cast and Singh. Koi red carpet mutang lengsen birakla photo session am khaktang hai batare. Manu su koi miyam nangai duna later. Next is the forever green. A very veteran. Mamigi Ima Modubala. She's here. Hauzik Pauba Pazavase Hande. Hauzik Toglay by Koiki, Nahawi, actor, artist Singh Naga, Mama Henjin Bangamanate. Definitely. Adumag, Nasimak Sudum Pazari Mama. Mama Luinana, Amusuleng Sinbirei, Mayamgi Mama, Gita. Gita is also here, another very important cast of the movie. Again, a very versatile actor. Please welcome for the photo shoot. And also let us welcome Mama Sanjita. We also have Sanjita, a very important role in the movie as well. Mathang Lengshin Birai, Mathang Sishu Taramno Pishi Roslyn. Casting Laibiragadi Adumak Konglay Kitang Tuna Isin Biraksi. Mathangda Ronaldo. Thank you so much. All Maningda Mumiam being Taminasi Ronaldo next here. Next is Deva. Lamasida taseng na yam na chow na thogdang lobby kiba. Adugum laba cast tamadi crew member kuding magni. Tatu na mo na lingsan biragli, please light up. Mathangda Mayamgi Babung Ratan Loya. Babung Loya lingsan lagi. Babung Siam Chan Busu. Welcome Babung Loya. Versatile actor after a long time. Sam Chan lingsan lagi. Next is Elika Busu Taram no si. And then Mamigi Lairembi to Asida Adukimati Chokaya Kiba actor Makakni Diamond. Rabishu Mafamasida Lengshin Birakli. Makeup artist Heli Ngango, assistant makeup Rishi Lengshin Biraksi. And then Lamasi Gitama Kajoba Togaya Bikiba assistant director Karnaji. Karnaji Sogol Sem Lengshin Biraksi. Loinana Flute Pasi Kongbagi Lamasida Ajowa Togaya Bikiba Putiba Tasengmat Naha Wiriba Adugumba
Basi Thoidok Hendokna Mayam the Nungshiba Surgaloin and Akudol Tambiriba Adumba Ipwani Taram no Pishi Putiba. And then the cinematographer of this Mamigi Lairembi 2, Balin Ningthauza. And assistant cinematographer Jen Likmabam. Amadi production manager ki thaugai Lobi Kiba Chandra Maibam. And then assistant editor ki thaugai Yabi Kiba Bisho Mayam Punna photo session nama khaglau bagi tanjadu lauzage. And then Tintha batau da election birai ngasi premiere show piriba Mamigi Lairembi 2 gi director Thoiba Soibam. Also joined by editor and photographer Hey Sanjit. Welcome once again to all the cast and crew of the movie. Tamo se jat ki kero ni lai si avatar ni ai tare tamo la ya si. So tamo koi masing diam select film su Kaurang na ngay na ba na masing hele ado matam se koi tena lauzaraga film ngasi uchariba Mamigi Lairembi 2 asigi film moina utringay mayamda koi tum laba khonjel na wahai na saihek na saidana adugum laba miyoi kayagi thamoy shumkiba Mamigi Lairembi 2 asigi monologist oibi kiba penubi ai kombusu red carpet ta taramno pishi. And then sponsor Ngasigi Mamigi Lairembi ki chow na sponsor Tawirakiba Momo Porongpat Pusu Ngasigi Carpet Asida Singjamei Taramno Pishi. Please welcome our well-wisher and sponsor Momo Porongpat. Once again, a very important person of this whole movie haibatare cinema sibu cinema wena koina puthok chadringeida khonjel khaktana Maki Konjel Katana Miamusum Gibi Dugumba, monologist, Penubi, I come to the Makta, a Aubakuma Matang Aduga, Singjamei 360, the Ming Tabiri Sing Busu, Penubi, I come to the Makta, Kamenta, Chata, Adongi, love among Tada Biramai and Isaac. Please join Momo Poropatsu, join Tobisi. Matam Pangjaramadi Suksoi Sodramke, Mike, the Wari Sanazaram with the Medu. Mania Chumbani, Akoy the Suningam Daba, the Maglai Horabani Tabo. Right, so Singjamei 360 Ming, I've seen red carpet, and the Quiswida, Tinsin Zerga Matam, the Yakta, the Maramorega, Manung, the Koi formal function, get the Makta Ma'am. Right after the formal function, we will present the movie to the senior goers. Let's get. So let's look forward to the formal function and the premiere of Mamigi Lairembi 2. Thank you.
Salai Film Productions presentation, Mamigi Lairembi 2, on this auspicious day of 29th September 2025 here at Manipur State Film Development Society, MSFDS Palace Compound. Ahanba magtada ngasi Yaifaraba Koro Numit September Gitari Kungamapan Lisingani Kungamanga Ningtokaba Numita Mayamda Utkadauriba Mamigi Lairembi 2 gi premiere show MSFDS ki auditorium da Mayamda Lantokadauriba Asigi Tauramda Ngasi Langbirakliba Kwai Tarabu Taram Nokcheri Kurumjeri. Matamso already we kitang tinda krabani na kitang tuzen zage masida lingsin briba kwai tara maroi na kai kum nazari basing na waru bidan na bahai na no lukchege ngasige sulaba miam da kutol tamjaga da Mamigi Lairembi 2 gi mangoi na koina tamjari ba formal function da Pambak Takta Chief Guest in the Lingsin Bigada Mingwin Hangachar with the Soraisam David Singh MCS Senior Administrative Officer Education S Government of Manipur. I Ngaidava Taudan Haizavatari request Tauzari Chief Guest Pu Pampam Land and Pirak and Haidana Mukana no luxury. So please join me in welcoming Soraisam David Singh MCS Senior Administrative Officer Education as Government of Manipur as the chief guest of our function. So let us welcome with a big round of applause. Also, may I request former Chairman Film Forum Manipur Mengwan Hangacharabada Laimayum Surjakanga Sharma to please come up on the stage and take the President's seat. Loina na ngasi Tauramasi guest of honor oina lengshin bigadaba ikai khumna badamatik charabi ikai khumna jaribi Srimati Khumukxham Ongbi Maheshwari Devi MPS Superintendent of Police Secretariat Security Officer Manipur ngasi guest of honor oina Tauramasi lengshin bigadaba ne adubo khudong chadaba kharana maram oiraga atopa thabak singda engage tawduna laikibana aikhoi Tauramasi da matam chana yausilakpa ngamdre haina pau pibirei masigidamakta shu tinbiriba mayam pumnamakna ngakpigani haina su thamjari. To be very precise, she is at a meeting at the Governor Gida Mahaksi meeting Mayaduna Lady Dumapu, Hek Loibaga, Mapamsa Yogjereke Hana Takpir, Panama Moiraga, Lexin Beba Quaitara, the Gingapin and the No Look Cherry. May I now request the producer of the movie, Nawukuman, to please come up on the days and felicitate and present a bouquet and stall to our dignitaries on the days. There's a Lexin Biri by Kai Kumnazari Singda. Lengyan P. Amadi Lerangi Lechel Buke Kudol Tambina and film producer Bu no Lukna Hangachari. Loina na ngasigi also in a lengshin biribasing na stis the length of Pirak Nabasuno Lukchari. Ahanbada ngasi chief guest oina lengshin biriba ikai khumna jariba Soraisam David Singh MCS ta beige lengyan amadi bouquet achamba khudol sing asi khudol tambigani. Loina na ngasi Tauramasi Tauramapu oina lengshin biriba ikai khumna jariba Laimayum Surjakanga Sharma former Chairman Film Forum Manipur Desu, Achamba Kudol Singasi Kudol Tambigani. Lengsin Biriba Quaitara na Hubukobam Tanga, Loina, Kaikuna Binagani. Tagachari Ngasi Ekwegi, Tauramasi, Haudok Pagi, Maira Chukatuna, Ishorgi Mafamda. Tauramasi take the kaidana ashoyangam yaudana pangthok pangam nanaba thauni jabo oina Tauramasi da ngasi chief guest oina lengshin biriba madi president oina lengshin biribana Tauramasi da
ngasigi aikoi gi thauram asi mai pak pa oina na bamaira chukhat pagi tanja du laujage masigi damak ikai khumna jariba chief guest oina Shri Soraisam David Singh amadi president oina Laimayum Surjakanga Sharma bu nolukchari. Ladies and gentlemen, we will now have the lamp lighting ceremony. To mark the beginning of this auspicious function, as well as praying for the success of the movie Hairiba ngasi nantukchagadoriba Mamigi Lairembi 2 film asi miyamna yam pamba dugumba mai pakpa film ama oirisunu loilolona pangthukchariba sugumba chamlaba thorum asi su tekta kaidaba oirisunu haidana sembi bama pumagi khoya khata changjaraga thongni jabagi tanja aduni ladies and gentlemen lominari basi. Thank you to the chief guest and the president for lighting up the lamp. May I now request the director of the movie, Mamigi Lairembi, Thoiba Soibam, for both the welcome address and the keynote address. Ngasi Mamigi Lairembi Tugi director Oibiriba Thoiba Soibam na thauram asida taram nokpagi warol amadi keynote address punna thambinaba noluk na kausinjari. Ahoba kubam tagalona na taram nok minakani. Ahanba magtada ngasigi function nasigi mayai tangpal daleng sinbiriba ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯨꯕ ꯃꯇꯝꯗ ꯏꯁꯥꯒꯤ ꯁꯤꯟꯕ ꯀꯌꯥꯕꯨ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯦꯡꯕꯤꯔꯛꯂꯤꯕ ꯆꯤꯐ ꯒꯦꯁꯀꯤ ꯐꯝꯐꯝ ꯂꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ Soraisam David MCS Senior Administrative Officer Education as Govt of Manipur amadi President ki pham lang deleng sin biriba Laimayum Surjakanga Sharma former Chairman Film Forum Manipur amadi ngasigi function asigi guest of honor gi pham lang deleng sin bigadaba amadi hojikna sage sin bakya leibana hojik governor gi meeting ama emergency ki laksalakpana yorokpang amdraba Khumukxham Maheshwari Devi MPS Superintendent of Police Khuding Makpu ahan mamakta dai kai kumnaba madi taramna uksering madi ngasigi releasing function asigi damakta ngasigi mangdeleng sin biriba film fraternity gi amadi tongan ba film gi lamda leibiriba khuding makpu ahan mamakta dai kai kumnabu cheri amadi ngasigi releasing function asibu mapung phan daba yade haiduna lengbirak liba khuding makpu ahan mamakta da production team gi mai ke degi taramna madi kai kumnabu cheri matamsi leitabana yamna sangna haijaroi film asi miyamda mamangi chahida miyamda khushinna khraba Mamigi Lairembi hariba film asigi makha satharak pasaruk asina season 2 ni asi miyamda khudol tamjagaduriba asi film asi mamangda season 1 mai pak na miyamda successful oina miyamda khudol tamjakre adugi matungda ngasi si season 2 ni miyamda khudol tamjagaduriba asi film si yengbiraga Horean audience singna feedback soidana pibiro film asi akoigi audio series oibana haidi audience singna tagi ba mahau dumak phangaroidra haibagi dugumba singna bagaloina na madi yamna akoina thawai akseng yawno honajaki ba dugumba ba film amakhakni Mamigi Lairembi 2 tongan ba film singilakta haijarudragasu hogje jimak miyamna khwaidagi pamnaba film amakhaki manung chali haiba se ngasi miyamgi mafamda thamjage maramdi hariba film asi koina premiere show tawdringai gi mamangda seriti se aduki matik 30 plus ki matakta seriti lakpa ngamkraba dugumblaba film amakhakni aduna film asi yamna mai pakpa mani haina aina thamjage oren audience sing ne yenga kanda su masigi feedback tuma thambira momadi makata na young film production gi banner makada tongan ba project sing haijaba tare ningol chako mamang asi maktada film mani lagliba October gi tarik kun hariba numidasi da lokrakpam ningol haina mingthonba film asisu mafam asimakta da premiere show tawjagaduri asigi matungda sargi madam thirusi hariba film asisu sakoba mamang asida
अथुब मतमदा रिलीज तौनबगीदमक्ता सेम साब खुदिमक लोइजरे मरम अदुना लाकपिरिबा ngasiगी फिल्म बु पाम्बिरिबा फिल्म बु खोइदाबिरिबा इसिल नाउसिंगना यंग फिल्म प्रोडक्शन अमदी खुमन सलाई फिल्म प्रोडक्शन की बैनर मखादा पुथोरकदोरिबा फिल्म सिंग तोंगान तोंगान फिल्म सिंग दसु सजोक पिनबियो मदी माई पाकपा दो पिनबियो हाइबो वाफम असि थमजरगा तेंतकना टेंशन जगे थैंक यू Thank you so much, Toiba Soibam, the director of the movie, for that welcome address and a bit about the movie as well as the keynote address. Ngasigi thoina hena maruiba tangka kamani hainasu thamjage Mamigi Lairembi to mayamda taseng namaki officially release taure khudol tamle haibagi tanjadu lauzage masigidama ngasi chief guest oina lengshin biriba ikai khumnajariba Shri Soraisam Singh MCS loinana Thauramasida President oina lengshin biriba ikai khumnajariba Laimayum Surjakanga Sharma bo film masi mayamda khudol tamle haina lauthok pinanabasu nolukchari. Ladies and gentlemen, we will now take this opportunity for the official release of the movie Mamigi Lairembi 2 by the chief guest, Soraisam Singh MCS, Senior Administrative Officer, Education as Government of Manipur, and the President of the function, Laimayum Surjakanga Sharma, former Chairman, Film Forum Manipur. Amamokta election bill puno pui kai bu khunu sari Mamigi Lairembi season 2 miyam da kutak sida sinazare Thank you to the dignitaries for releasing the function, releasing the movie on this auspicious function. Maka tarak pasidi film asida choba thodang lobi ki ba cast and crew ekoi stage sector koksin jaraga makoi bu tobimal khangu chaba gi tanjadu lawmina se ekoi na pathuk charap matamda ekoi na kokachari ba mioi sing se konglei ketang thuna hai jiba thare se satalenkat pirakna na ba noluk chege ahan bada achamba khudol sing asi tambina nabagi damakta kausinjari ngasi thauram masibu preside tawbiriba ikai khumnajariba Laimayum Surjakanga Sharma, former chairman, Film Forum Manipur busu nolukchari. First, let's welcome Assistant Director Karjit Sagul Sem up on the stage. Ay matang katang tunay kausinjara kedum kitang konglei tunay lengkat pirak kai khumnajari ba sing sidagi tawimang khangbu uchaba sida saruk yabiu haidanak thamjage Assistant Makeup Rishi, please welcome up on the stage. Next is Assistant Cinematographer of the film, Jen Likmabam. We will also have Stilda Vavin Langpok Lakpam. Once again, Assistant Makeup Rishi. Assistant Cinematographer Jane Likmabam, and after that we have Still Photography the Vavin Langpok Lakpam. May we also have Assistant Editor Bisho Yumnam up on the stage. Assistant Editor Bisho Yumnam. After that, Makeup ta Heli Ngangom. Lengsin Birakani. Amadi film asigi music ta Deep Sinam Amadi Lamyangba MG Busu ngasi aikoina kai khumnaba uchaba achamba khudol tambagi tanja sida saruk yabiyo. May I also request music ta Lamyan be MG gi mahuta
lengbirakpa imung manunggi miyoi ama hekta nasu tum kakat piraga lamyan bagi mahuta koi kai khunab sida saru yabiyo haidana noluk chege flute puthiba lengsin biriksi aduga lyrics ta talom guru mayum amadi valinda Sandeep loinana music ta dipsinam amadi lamyan bagi imung manunggi miyoy sing mafam sida lengbirak pa yauragadi adumag achamba kudolasi lawbina banolok chari We are also welcoming the lyricist Talom Guru Mayum. After that, if we have choreographer the baby just Salam Su kong leketang tuna sing senekat birik na banoluk chari. And then as a singer of the film we have Pusparani and AJ Maisnam. Singer Pusparani amadi AJ Maisnam lengbirak patolagadi stage ta lengbirak na ba noluk chari adugi matungda production manager Chandra Maibum busu stage ta lengkat birak na ba noluk chari. And in transport we have Malemnganba busu stage ta lengkat birak na ba kausinjari. Transport the Malem Ganba, kong lekitang tuna lengsin birakani. Mathangda kausinjage Loya. A very renowned journalist and also president of Manipur Hockey gi. Sports ta su yamna thawai yawiba aduga e pau gi lam da su hoji hoji mak editor oina leibiriba miyam gi ahoba kolab kubak lagta taramna upigani Loya, a very versatile actor, ladies and gentlemen. Mathangda kaukhatjage Ratan. Right after Ratan, may I invite a very versatile actress once again, Madhubala, up on the stage, ladies and gentlemen. Followed up, we have Geeta. Mayamgi Mamagi Tabusu stage ta taram nok pigani. Loinana Mathangda kaukhatjari Mayamgi Mama Sajita busu stage ta lengkat pirakna banoluk chari. After Sajita, may I invite Shamchan up on the stage, please. Shamchan su lekat birak naga. Kai kum nazari ba ngasi thorom sigi president gi kuttagi. Sinza langzer bi singi bai kai tigi tobi mak thak bu uchaba acham kodol pot kosina ba sida saru yabi haidana no lukcha bani. Thagachari Loinana Mathang Makatarakpa Ngasigi Kasamadi Cruisingda Achamba Kudol Pot Piduna Taubimal Kangba Madi Kai Kumnaba Udpinaba Ngasigi Koigi Achamba Kudol Tamjaba Asida Saruk Yabinaba Kausinjage Tauramasigi Chief Guest Oina Lengshin Biriba Ikai Kumnajariba Soraisam David Singh MCS Bu.
from the cast. May I now invite Alina up on the stage, please. Alina up on the stage. Mathangda kausinjage Alika. And after Alika, we also joined by Linda. Waraw bibudi ade lengsin bil bakwai tarana kitang pamu dabida kubak sikra kan kubise. Next, may I also invite Rosaline up on the stage. Rosaline matangda Deva su stage ta lengsit pekna no look cherry. Mathangda mo kauthokjagi Rakesh stage ta lengkhat piraknaba nolokna kausinjari. Mathangda muksu kauthokjari Usha. So right after Usha, we also have Prina. So I request Prina to please join us on the stage. Prina ki mathangda kaukachari Paikhomba. Paikhomba stage sa lengkhat piraknaba nolokna kausinjari. Mathangda kaukachari Hanlakpa Meitei Elias Rabi. Hanlakpa Meitei Elias Rabi ki matungda kauksinjari. Miyam na horin soy na maki matholak po da no kada Taton up on the stage, please. And after Taton, we are being followed by Ronaldo. Ronaldo busu stage sa lengkhat piraknaba nolokna kausinjari. Ronaldo gi mathangda su kausinjari Diamond. After Diamond, may I request Jellish up on the stage, ladies and gentlemen. So after Jalis, may I take the opportunity of inviting Panthoi Chanam on the stage. Please, Panthoi Chanam, ladies and gentlemen. And after Panthoi Chanam, mayam na khaurang na ngainariba adugumba ngasigi thauram asigi thoidok hendokna mayam na pungja sitabu ngairiba adugumba mishakni mayam gidama kaukachari Jam Saikhom.
lepa leitana lengsin bir khwai tarana ho ba khuba ka loidan taram no pekini James Saicom, ladies and gentlemen. After Well, here comes the gorgeous lady of the night. So, a big round of applause, everyone. Thangai sengna mak Mamigi Lairembi haibatu mak me haina. Matik jaba haibatu de. Definitely yes. And next, we also have Sanjuna Ligmabam. A big round of applause, ladies and gentlemen, for Sanjuna Ligmabam. Taseng namaki mayam aikoi ngasigi hall se mi chon na pikhan na tilabane adu khuba ki makhon se masiga kitang chana bawati masiga chana bu khuba mayam dagi nizari amuka hanna ahau bu khuba mayam dagi nizari. I de haimandani kai lera mi na na haire yam. Also, please welcome, ladies and gentlemen, amongst your loud cheer, Ratana Khetri Mayom. Mathangda Kausinjage, cinematographer of Mamigi Lairembi 2, Palin Ningthauza. A very important person behind the screen, definitely cinematographer. After the cinematographer Palinding Taja, may I request editor and audiographer Hai Sanjit up on the stage, ladies and gentlemen. So, after Hai Sanjit, let us join hands in welcoming the director of Mamigi Lairembi 2, Thoiba Soibam. A big round of applause, ladies and gentlemen, for the director Thoiba Soibam. A very talented actor, definitely giving us back-to-back blockbuster. Haibatare blockbuster matang matang da matang. Biba ngami badugumba director amani. Thank you to our chief guest for the function, for that honoring of the cast and crew. Thagachari Matang Tarakpa Kudola City Film Asigi producer Kai Kubnazariba Nauba Kumanna Kusin Nabina Nabahidana no Lukchari Masigi Damak Kaukacha Gadariba Mio Yasi Mayamna Toidok Hendokna Hairiba ngasi mayamda utkadauriba film asi mayamda film oina utringai mamangdagi adumak mayamda karigumba inod amakhak haptuna laklaba mahaki saihek saida mahaki wahai amadi khoitumba khonjelna mayamgi thamoi shumhatkibani mayam punnamak taram nokminashi monologist Penubi Icom. So, ladies and gentlemen, before the film was adapted to a movie, Penubi Icom took a very important role in popularizing the story of Mamigi Lairembi to the masses. And thank you so very much for that wonderful job. Penubi Icombu kamkai leitana tawimal khambu cheri. Next, please welcome the story and the screenplay of the movie Pinde Chingtam.
lengkat pirakani film asigi story amadi screenplay ibirakpa binde chingtham ahuba kupam tang nizage miyam dagi story amadi screenplay tabirakpa binde chingtham gi damakta mathangda ngasi gi thorom tai khoina pizirbe lengya na sibu sponsor tobirakpa Vidya Thoi Elangbam Finance Secretary All Manipur Students Union Kakching District lengket birakani tobiman khanbu chari adomgi support adomgi cooperation na ngasi khoi gi sumba thorom sida cast and crew including the Govt Dignitary Singh the Lengyan sponsor tobirapaki damakta thagajo phongdok cheri loinana ngasi mayam da khudol tamjariba buke asibusu sponsored tawpirakpa momo busu stage lengkhat piraknaba nolukna kausinjari Momo Porompat if I'm not wrong. Ngam kay ligdan na thakajo phongdok cheri ngasi ikai kumna jariba Singh cast and crew the kudol tamjariba lairangi leichel haijaba tare buke si momo Porompat na kudol tambirakpani masigi damakta Sinjalangjari Singh Mike Digging Am Kaili and Takachi Pongokchari, the women Kambo Uchari. Up next, ladies and gentlemen, is a media partner. First, we had Art Film Manipur. Art Film Manipur Gi Mioi. Laibiragadi Konglay Kitang Tuna, say Sector Linkat Biraglaga, Kai Kunazari Banasigi, producer, Gay Kutagi, Kudol Porosilo Biranaba, Nixing Jari. Art Film Manipur Gi Matangda, please, may we have a representative from Kwakaitel 360. Wakatil 360 gi mehud amadi Art Film Manipur gi mehud laibiragadi di konglek kitang tuna leksin birakani and also we have Khumukxham Salai Film Production media partner Singjamei 360 Singjamei 360 gi mehud lengkat piraktuna ngasi achamba kudo lawbina banolukchari Stage na hujik lengkat pirakli basi Kwakaitel 360 gi mehud ni ahoba kobam tangalun na mayam na taram na upigani and I believe right after that we have representative from Singjamei 360. Loinana ngasi special thanks tasengna thagat pham thoklaba miyoi kaya amasu stage ta lengkhat piraktuna ekhoina chamba khudol tamduna kai khumnabagi tanjadu laujage masigi dama kaukhachari yum daya madi susil ningthauzam gracie May we have Dayayum Social Ningtau German Gracie up on the stage. Thank you. Now, Kuman. Matang aswai sida koina cast crew amadi pukchel chawar sponsor Singbu
stage takta kauksinjaraga ikai khumnajabagi tanjadu loisinjari makha tarakpada ngasigi may tangbal election biriba thoramasigi athoipa mithunglen mingwen hangacharabada Soraisam David Singh MCS Senior Administrative Officer Education as Government of Manipur na Chief Case ki warol ten tekna thambirana na bai no lukchari. Hello. Respected President of this function, Sri Laimayum Surjakanga Sharma, former Chairman, Film Forum Manipur, Producer Naoba Kuman, Director Thoiba Soibam, members of Film Fraternity, media persons, ladies and gentlemen, Mayam Buikai Khumnabu Utsari. At the outset, I would like to congratulate the entire team of young film production and common salary film production, producer, directors, actors, technicians for their efforts in bringing this film to life. Standing here takes me back to my own childhood memories. The first time I watched a Manipuri film with my family in a packed cinema hall was Olang Thagi Wang Matasu at USA Cinema. The lights dim, the screen came alive, and for those 2 hours, we loved, cried, and connected with something larger than ourselves. That was the magic of Manipuri cinema. Films hold a unique place in the heart of every society. They are not just a source of entertainment, but a mirror that reflects the culture, the traditions, struggles, and aspirations of the people. In Manipur also, film has been one of the strongest mediums to showcase our unique identity and to tell our stories to the world. The Manipuri film industry has a proud and rich history. The first Manipuri film, Matamgi Manipur, was released in 1972, marking the beginning of our cinematic journey. Over the years, Manipuri cinema has grown tremendously. From black and white celluloid films to digital productions, narrating stories of our heroes, our folklores, our social realities, and our dreams. Many of our filmmakers have brought laurel to the state by winning national and international awards, proving that Manipuri cinema stands shoulder to shoulder with the best in the country. However, we must also acknowledge the challenges. Films can inspire, educate, and unite, but if misused, they can also mislead and negatively influence the youth. As filmmakers and audience, we have a shared responsibility to encourage stories that promote positive values, harmony, social upliftment, and a sense of pride in our culture. Let me take a moment to salute the entire film fraternity, the writers who pen our stories, the directors who bring them to life. Please buy tickets, watch local films, share them with friends, because when we support our cinema, we support our culture, our language, and our future. Once again, I congratulate producer Naobam Kuman, director Thoiba Soibam, and the entire team for their remarkable effort. May this film be a grand success and inspire many more such creations in years to come. Thank you. Thank you so much to the chief guest of the function, Soraisam David Singh, MCS, for that insightful thoughts. So may I request today's president of the function, Sri Laimayum Surjakanga Sharma, former chairman, Film Forum Manipur, to deliver the gathering. Amuka hanna lengsen biriba puno pu ikong nonjari. Masi Mamigi Lairembi season 2 gi premier show sigi mangoi nana simbiriba function sigi respected chief guest kai khumna butsari ai tension jage soibam thoi base yam nangali ma film da tholai se aduga mai magun matik mayai mioi ba hai basi
mi pum khudimak sense na yomde sense ani ahum di loina mo pokpudi yaure ado thoi basi pungham soiroga pokpra soibam nina kari no ma se six sense ki pora ma khamon de yauri mi na charaga langthom ba chugum je mana ga soino tap lang paiwa sana wala le ma je aduna thoi bana bu sodi soidana sana ongani sima nauna tholaiba film maker singjigi maraktegi khangatpada thoibusu amane haibada haimen ma thoi adu napan di tawunu napan toradi akoi maitai baksi lari ba kaisi ate te lambi da chumdrasu sumal lambi da chumani ko art ki platform art and culture performing arts natraga akoi mass communication ki karigi we da chaliba film da chaliba khoja napan jade napan toru da nang na ju ko hana su bari chakra mukso salaktana ai ba dum salleba aduna bairin da mingset talwisi tomin na kachin kuya da kullaga masak udarasu thobe do maina mina charga langthomba sugumdo tap pairu da sana onba mathau hrata ye film gi lambida aduna Mamigi Lairembi season 2 jisu udri hauji premier so uttori bene hauji mai pakani adum toibegi tim matik chai lengjen yam manai hek haibuga question jendana ma man tokpa wai mai ba matam da second ama jonda de adubu kitang di chai ge mo premier so ngasi je toibena ingonda ngantana lakpi pung mari makhai da right time haune na ai di bambo ni duga puzagi yang kone ai sinbalang bagi leader wa jeri ba loida thadu mo ga thoibi ki choibi ya de na pung mari makhai chap jana yorpa a ngai ba da coffee aba su thai cold drinks kha su thai adoga pung manung da chief guest ka ige dani ngasai mamang da phammi se si thoibi ki mara na te invite pangbiri ba adigi ibungo ebema kumbiri ba langbiri ba adigi director ma setting nalle adi crew member cast mayam je photo session to bigira na trak kari gino kitang madu tang de yu warawi adi premier show si miam na ngari bisi behind the scene le riba editor cinematographer khudimak musician adigi loina na singer playback singer nupi nupa kumi bi mayam se sagi nga ge na premier se matam kai thoga luxury bine ba audience na pham le ga mi adu ga maru oi ba singsi na udaba masi toina tholoi si adu time se ngai khoi akoi film ju mangjin thani shooting da time soira ba pungjai sai neri bine ba yam thokre adu bo jikti mayolom da lai manipuri cinema si tek launa putho su magulai ba film ata putho e oji thobi ke tim alegi oji babu gi lairi mi khra kha kim ngai panjari basi makhoi gi film ji mayamna yamna ngai na ba film jing oira bane sigi matam sidida film pamjadana chongi ba khoi mayam so producer am yokhat pada director am yokhat pada akhoi matam nga makhoi bu yokhat che ba producer na talle premier tore eta time thogai bi aina khonthi jai film putho flop chale pasha ina mange selai na mange adu ai talle to ge to khokra de koi pulap luk pane ba director tu talle dana tumi le thokra di pulap luk pane ba aduna number 1 the producer yokhatchi number 2 director so koi mayam jang thangachi yokhatchi time keep tausi mai pak pa film am oire sunu hare ga itang jin amuka na khoram jeri Thagachari Film Forum Manipur gi Hanana Chairman gi Thaugai Su Pubiramba Ikai Khumna Jariba Laimayum Surjakanga Sharma Tinbiriba Mayamda Tasengna Mit Nakung Oibe abo from Kaya Fongdok Piramba gi damakta amuka hanna Thagachari Loinana ngasi aikoi gi formal function asi loishinbagi tanjadu yausilakpaga loinana ngasi Chief guest oina Lengshin Bikiba Ikai Khumnajariba Soraisam David Singh MCS Senior Administrative Officer Education as Government of Manipur
loinana ngasi thauram masibu preside tawbikiba Laimayum Surjakanga Sharma, former chairman Film Forum Manipur, loinana lengbirakiba khudingmak pusu thagat pafongdokchari aduga film asigi maruiba saktam langkibi cast and crew loinamak aina maming waina mamtang panjadragasu saru yabikiba punapu sinjalangjaribasingi mahut sinjaraga thagachu phongdokchari maruina monologist penubi yai khombusu thagachu phongdokchari lengyang sponsor tobirakiba vidya thoi langbam buke sponsor tobirakiba momo porompat media partner art film Manipur Kwakatil 360 amadi hoji hojimak stream tobiriba Singjamei 360 punamak media gi chilnau sing ipaugi chilnau sing lengsin biba khwaitara pulak subchen jaraga ina aroiboina mukana thagachu phongdokchari President gi ayaba laujaraga thamjariba formal function asi matang swaida tension jari ngahaki matung de koi film asi miyang tamina si. Thank you ladies and gentlemen. Amukahana mayambu thagachari film asi mayampu na media tamina nabagi tanjado